All Manipur Working Journalists Union Amjoina Forest Department amasung Directorate of Environment and Climate Change ki sponsorship makhada Sathariba Know Your Sanctuaries and Wetland Media Campaign gi Aroiba Paumi Singi Khongsat ngasi Major Khulda leba Manipur Press Club tagi ngasi ayuk All Manipur Working Journalists Union ki President Bijoy Kaksing tabam na lamthakre Khongsat asida Ukhrul District ki manung channa laiba Khayang Pat Kasobung Pat amasung Siroi National Park ki phibam sing yangsin baga loinana miyam da wakal tanana bapandam thamle ngasi March ki tangkun malem gi mafam khuding da pangthokpa World Head Injury Month ka mari lainana ngasi Siza Hospital amadi Manipur Adventure and Mountain Biking Association MAMBA anina khushamna duna sinba head injuries tagi ngakthoknaba pauzal kaya purba cycle rally ama ngasi Siza Hospital gi chairman kam managing director Dr. K.H. Palina kanglagi nongsup thangba hojang mamangda lamthakre Lion Clubs International District 322D gi mityang makhada Lions Club South District na sinduna ngasi Kanchi Academy Kanchipurda Health for Her haiba hiram the awareness program ama pangthokre hairiba thoram aduda Professor Dr. C.S. Manglem Singha Imphal Hospital and Research Center former HOD Obvious and Gynae Rims na Health for Her gi maramda resource person oina wangangki ngasi gi thoram asida Kanchi Academy ki Principal T.S. Sibana, Functional President Oiki, and JK Secretary Lions Club South District na program asigi maramda keynote address bibagaloinana function na tuloisin ki. COVID-19 laiset tagi ngakthok na ba India na laukhalak pa khongthang oina laibak asna khwaidagi changwangna thabak asi laukhalakli malem da laina asdagi ngakthok na ba hidak kapthok na riba asigi manungda India da crore mari lakh taramathoi lising yangkhai banga ga chamapan humdra nipan gi dos masing punna ngarang nimidang pung taret phawada kapthokre laibak sinba thungna COVID-19 hidak kappa haurakhiba numit masing humpu humdoi ngarang sukhibaga loinana ngarang khakta da mioi lakh taranipan lising tara taruka cham humpu mathoi da ngarang numidang pung taret phawada kapthokre Imphal yauna Central Bureau of Investigation CBI na lebak asta leiba state kunmanga amadi Union Territory sing yauna tongan ba Central Government Department sing amadi organizations kayada ikhang khanghodana thibo humbagi thabak chathakhrei thibo humbagi thabak asida department kuntra amadi organization kharada chathakhi hairiba thabak asi maru oina center na lamlam da pithariba project sing da senja thumja tawramba sing thigatna ba chathakhi bani Imphal yauna thibo humbagi thabak asi Shillong, Agartala, Guwahati, Agra, Allahabad, Ahmedabad, Gandhinagar, Goa, Coimbatore, Manali, Mumbai, Howrah, Delhi, Bangalore, Hyderabad, Jaipur, Visakhapatnam, Patna, Ranchi, Dhanbad, Amadi, Cochinda, Chathaki, Hairi. National Plan for Conservation of Aquatic Ecosystem NPCA gi makhada India gi mafam kayada leiriba apunba wetland haibadi pat masing chamaga yankhai taret pu ngak sena thamnaba center na lupa crore listing ama kaithokre haina Union Minister of Environment Forest and Climate Change Prakash Javadekar na ngarang parliament ki mifam manung da phongdokre Lok Sabha da pukhalakkiba wahang amagi paukhum piraduna minister na hai madudi hairiba pat natraga turel ayamba mangsilakliba asi missing hengalakpa yum kai natraga industry kaya sajinarakpa asina achawa maram ama oiri maram asina hairiba pat turel sing asi kananaba center na share oina lupa crore listing amaga shupna kuntrama pan kai thokre haiba wafam thamki